Thoiba. Aina ngasai kai haige nangonda surprise ama pini haidro. Sana hoi haiba ado mai sidi thaloba. Thoiba. Mai thaladi surprise kamai pi doino. Sana da nang yam khatnu ko. Thoiba. Ai sibu yam khatlabrane. Sana ge nakong mayada naksinduna hairaki. Sana da haina diye tukachai haiba. Thoiba. Asengba. Sana hoi. Thoiba. Ai nupi sidi romantic kam to oizade. Sese nang maido thalage ko. Switch on tawraduna mai thali. Mai hek than baga sana na thonglon siladuna thoibada on sinduna chetna konsili. Puduna lakpa ising adu thoibagi kokthakta tapna haitharaki. Sana na thoibada hangatna yengi. Chentharakpa ising aduna sanagi laibakta tap taraki. Glass adu side table da thamki. Thoiba. Kaino nang tawrisina? Sana. Aise romantic yam oide haidaine. Khutta ising glass simaga kamai romantic oidoino. Hojikti khutsida kemta paidrabanina. Tabara chinbalado chikladuna nungsibit yengda yenglaki. Thoiba. Ai nupize ai sum kisela eko. Sana. Kesenaraduna hairaki. Kaigi kidoiba ai sibu bhut oina uraba. Aise bhut natiye nangi nupine. Nang ngasai gunda yam tawkidaine. Thoiba. Hojikti kizare ai. Sana. Kibaga yaroi ngasidi nang gunda yam tawe. Ngasidi romantic yam oidoine. Thoiba sana bu pamkhatli. Asengbra. Sana thoiba da munna yengladuna. Hoi. Thoiba. Adudi mit usilo. Aina pangtho hydrifau pangba yaroi ko. Sana. Thoiba na sanabu tapna thamladuna. Mit pangba yaroi ko. Hairamaga sanada pinaba thamba do loba chatki. Sana. Da. Kaidano. Ai thanamaga chatlise. Ai mit pangage. Thoiba. Yadri. Aina pango harakanda. Sana. As. Thuroba. Ai haina deba mit usila laibase. Thoiba. Se. Pangtho. Ado. Tapna pangtho kadaba. Sana. Kaige. Tapna natradi yada braba. Thoiba. Yade. Sana. Tapna pangthoraki. Thoiba kuruna makuladuna makutta red machugi bouquet pairaduna sanada yengduna lerami. Sana thoiba bu mamit kuptaba makai yengduna lay. Thoiba adum yenglaga leidoiro aibu sumaina adum kullaga leiro hairo. Sana wangangdana mangaktamak nomi. Leiro haibagi matawni. Thoiba aina pibase nang pamdrabo. Sana khumde handaksu mangak nom laga khumlai. Nate pame haina khumli. Thoiba happy birthday aigi thawaidagi suhena pamubi Sana. Sana bouquet adu lauraduna khuru kuntharaki. Thank you da thoi. Thoibagi khazaida nusina chupi. Hogolose yareba. Thoiba ngasai gai laudriduna kaige. Sana paithokladuna. Nang na ngonda happy birthday wish tawdabai laudriba. Thoiba makok khotladuna nokmi tawraga khumai. Akhang oi kandadi romance toroktre do aduna khangdabai ne. Hojik khakta nangno tamakpagi ne. Sana. Adu oijo. Thoiba. Sana. Saurano se. Sana. Sauni aidi. Thoiba. Aidi kaino mo kawi ne. Albira ado hangladuna chocolate puthoraki. Thoiba. Sina aigi nungsibina yam pamjaba chocolate. Dai lakese. Sana. Inbirakano chaningde. Thoiba. Aigi nupigi khwaidagi harauba numitsida dana sawale ko. Sana. Nang dada sauraba. Sana. Saudiye. Kai saudoino aina dadadi. Thoiba. Aduga aina inba chawe adri kaige. Sana. Adudi aina dada oina jabani. Seba ilao. Thoiba harauna. Ila age ko adudi se. Sana. Aduda aizu dada ilake. Thoiba ilakano ngasidi aina ilaga nangna chagadaba.
Sana, adudi ay amuk saurage. Thoithoiba, saugano. Sana, adudi ilakiba. Thoithoiba, hoi ilaose. Ahinga do, Sanaga thoithoibaga nungsi wari sara saraduna nonganki. Numit kharani gi matung Arun college tagi halakpa matamda. Arun, aikoi tamoni ne. Kana ngai jano. Arun na mayamba bu kauge tawbaga hemba madi biso yoragi. Makoi ani ubada Arun mayamba gi manak changlagi. Adubu makoi ani da thoithoibana lengoladuna nokminabu ubada Arun chap leptuna yengki. Arun wakhalda aikoi ge kentin da khatna khibadu khangkhangna makoi ani sibu kana wa bazano. Harau harau nokminadana gale. Aduga no masu makoi na hairamba wadubu. Biso sidi aikoi na khangba ngaktani na. Hemba hoine masak khangba ngaktani ne. Arun kari amu pamige nahan mukido kaudriba. Hemba nokladuna hausikti natai ma oiraba natro do. Arun karigumba aron mama di leire. Adu natana tamona makoiga asumna leibadi haunade. Phone call ama lai Suni gi oirami. Arun, hello, Suni, yum yaudriba. Nangna yum yauraga call tarake hairaga tamalaktabududa tarakpane. Arun, yaudrida, lambi da leye. Suni, kaidau leiriba? Ha, lambi da kana amuk yeng leirino. Arun, as kanam yeng deba. Suni, adudi kana ngairiba ha, hauzik phawba. Nang yum yauba matamdagi minitara helene. Sauna hairaki. Arun nokladuna nate aibu kana amu ngai daurige marak thalagi. Suni, aduna ne aina haije minitara henbagi. Arun, oh ai dipenjai da nupi ga sa koiram daba na phawajane sengba. Suni, kaiba hojikido. Oh nang ngai riba nupi duna phajaba henbagi natro. Yare nupa noise khange ai thame. Arun, as Suni ya. Suni, kaino. Arun, amta saw kino base. Suni, nana nupi atopa ngaira leiri natra. Nana nupi ani koina ba kadar tawri natra ha. Arun, ai nupi ngai haibadi kanana haira iba. Suni, ai na haisidi. Arun, ai kana ngai di haibani nangbo. Parese, ai horen tawrage ko yum yobaga. Suni, tawbira anu yare. Arun, as nang yam thajadra male ai video call tarake. Suni, tawbira kano nasaka do yengning de ai. Arun, pare adudi ai thamme ko horen tarage ba nuksibi. Asomda Suni, sumaina khara isau langda yabra natradi atopa hekta koi khidoine ba. Arun momo nokladuna khaban jaw khraba. Arun sumayumda hankre. Asomdana hemba, oh hero nang kainom yengera. Thoithoiba yengena kaino. Hemba na thoithoiba da kopak na thai. Biso, hemba kaino tawiduna. Hemba nang khangpote. Thoithoiba laman khummineba nangise. Hemba natrade nangna irale halabanina nangi luhongbasu yawo phangdre adugi. Thoithoiba aisu nakoini yaudabado yam nungaite. Nungaitana thajabrane aibo asumna hongakani haibabo. Biso, chume nangna matamduda hemba na marak thalai. Hemba yare ba taningdre adu nupidugi wado kai kana doino adu wari tawraga aikoina show off tawba pamdaba sida mana aikoise kaisu leitana ga khanba sari show off yam pambrabu hojikti nisana halaba nupa amada takre kaino aide kalaktum peli bane kana de sigi waje aikoi bhabi gi khazaina ma yaude mana. Biso, hoine bhabi gi khazai di lairadana samna ama faw hek yauba ngamde. Adu thoiba bhabi na lonba cha fawdi pithakpa phabani ko nang. Hemba chatloda kai de chano hojikte aikoi ga se kawba horabani. Sono chubi ama kaina ba matamdadi aikoi na kaida soikhini na
masida senabiriba mayamdo hojikti kauramani ibo nang ekhoi ani leiramdradi devdas pu sabo lambi gi jidai de leptuna leiriba ise matam amagi nangi nusi khongloi ni tawdoi jane thoi ba kaudie nakhoi ani di aina kai dawai kaudoi ba nu adumai di haino he aiju tanja ama yenglibani sanada sengbase haige haina aduda hemba aduda kai doraba ha thoi ba mana sengbodo khanga aga saurakadra khanba hemba biso nang le hokidra ai chalamage biso nang na mu kai dore hemba akhoi ani na canteen da tawkiba singdo mi siba yaba thabak natraba aduga mana hojikta matudo kiraga leire thoi ba as kibagi ngaksu na teba hemba phagi tawbune na taw yengena biso ado akhoi ahum na tinariba mawongse ngaktinga ehe thoi ba kaigi nga iba kaurabo matamda biso nakhoi na kaurasu aide kaudri college ki ahanma numito college suti tharaba matungda hembana mi funabadagi aina khamdokpada hembana soibadagi engonda oina kin thilakpado as magi kinda na dinabani he matamdudadi thoi ba hoidi lairiki mini do adumbaga changde matamdi jara jara adum chatki exam haidokpa matamdadi hembana mayamdagi mark helaga leirami hemba nokladuna hoine sakta thisina aina mark hembagi kapkhibada aduzu college karakanda khanghaude kamai torino biso nangsu adum race yauraki biso ibo yawba nate aiju lairikte adum pharakpanida nangsu haimandro matamduda nangna irang khara yawboi wani thoi ba asengba matamdu nungsi ko akhoi ahumna mark kitana khibado amana su hende amana su tade adudane hembana MSc loidri fau akhoi ahum amana amagi yumda changna da bitina se haikibado adudagi ngasi fauba amana amagi yumda su changna de lapna dum tinaduna lagliba biso akhoi lairik babu su yaine hembana adu hek haibaga akhoi ahum subject amatta bana da bi honors tawna si hekta hai hemba nang su yaine tawgadabani hekta hai hemba adu kai dorage akhoi ahum yam nungsi nei sidi hojikti MSc zu loidore kuidre kaino atai lairi kanagi dahana punseba biso kaino kanagi dahana pun babo babi gi dahana pun gadabni kaino phagi dauna ba thoi ba hoine yaine adu huran basa thenge hanaba tawrase hemba hoida nupi na ngairamani thoi ba hoi ngai hore ekhoi nungsibina makhoi ahum nokla duna hanaki thoi bana yum yarakpada aruna madisana mapanda famduna wari sanaraga lerami thoi ba kai wari no yam nungai na saris bo sana kaisu nateda thoi ba cha thaksidana sana lolu kige ngahak phamamoda thoi ba hoi arun itaima aidi tharo sana kaidore arun kaisu tawdi thakningdraba thoi ba kaidorage nangbo nasa nungaitraba arun kaisu tawdi da tamo ado tamo se aingonda wa khara dilotpa male thoi ba kai wabu lotoino da arun itai bagi matang da lotpa male arun magi ka da changki thoi ba mapukning da arun na khangla jala ne tawrisiba mana muksana da haidokragana sanana kai tawrakpa sana cha puduna thorai sana da cha thoi badi arun na hairamba waduna wakhal lamada khanduna leiringai sanana cha pirakpadu khanghaudre soibadagi cha adu makhutna thengduna hidoi thoi ba khangboi lakpoi khangai hairai ai kaisu lote da arun sana da kadorage nangbo aduga kai wano lote hariduna thoi ba ngai ha khumpham khangde thoi ba kasu nate da aina wa ama lotpa male na arun hairamba adugi wane kasu nate da adu sana ai wa ama hangena sana kai wano hangoda thoi ba tu osuda masi waje
Ado nungdang mo kay insang thongdoy no. Sana, kay thong se hay no. Baba hoy na chaning ba ma thong laga loire. Ado dadi kay chaning ge. Thoy ba. Ay di ya da. Nang na chaning ba do adum yare. Sana, kay no he. Masino pa si ba. Ima hoy na chaning ba do ay ge pambani. Masida ay na chaning ba do da na yare kay na. Yumsige ahal ge pamba taw bana ay ge thong ne. Thoy ba nok laduna. Adudi ima hoy na hu chaningi hairadi kamay taw ba. Sana, adum cha tare dana adude. Thoy ba. Masini hek ngang basidi khazai da khusin sik e. Sana, ayoma, naay ne. Thoy ba. Yam nara boy da. Sana, makon chawrap taw na kiraga. Hoy, naay ba. Ado dana wa mahangge habado kay wano ba. Thoy ba. As kaisu lay buwa na ba. Ado wado to ase ba. Adoy sarup ima hoy da kay insang thongo hayno hanguro. Ay insang semba yawbige. Sana, yawbi dong kaisu ay adum tawzage. Thoy ba. Ay di yaw dawri. Sana, khatna ba yam hawnu ko da. Hoy, ay ima da hanglu kige. Thoy ba. Ay bu wasi bu kamay hawdo kane. Pare, ama boyre. Ay exam loy ba ngai rage. Aduga hay rage. Arun su suniga wari saduna lady. Arun, ay ginupize ngasaydagi ay na thembase yadre. Ay bu kamay themo haybano. Suni. Nang nupi unara lady na traba. Arun, hayruraga asiwasida hekta tarakpa. Suni. Taba nate, nang nasing bahay dabay na trodo. Arun, hayma, ay nupi unabagi nate haybani nang do. Suni, adu di asing bahay ba kay kay? Arun, nang yam kangning laba. Suni, hoy. Arun, ay do ngasay yu thakpa, vendor da changluba, adugi, yarba. Suni, aya, yu go thae. Arun, nupa ni kay no. Suni, kange, nang do vendor tawriba dugi macha nupi lumi natra. Arun, oh, nang na nupi da hekta tara izi kay gino. Suni, yu su thakta ba nang na yu thakpa vendor changi do nupi luma natro. Arun, ay di ne, penjay da. Ibani chela sira. Suni, ay chien baga ngam kiroy. Arun, ay ngonda nupi atum hay lay natro. Chela ga luhong ladi hydre da na. Suni, adoy wana teba. Nang asing mo do haibada yam kaibra haibanida. Arun, suni, nang na khangdaba wa khara aina su khangdaba wale. Aduna ay su chap chaba khangdre aduna ne. Matang chabada ay loina haigeba. Suni, hauzik hayo. Arun, as nang sidi. Suni, ay kay doraba. Arun, kay sumtaw deba. Suni, adu di ko hairo. Arun, kentin ginupa kang budo. Aduga tamoga ngasay puna layramba. Adudo ay na kay tawrino na yengduna layba khangaba. Suni, yare ibungo chintiba. Yare, oidabada ngang layro. Thazaba yaba wa kharasu ngango. Arun, as pare. Nang na thazadaba ay gi haifam thokpo de haire ko. Ay saksaw khige kawre. Suni, hoy, chathoro. Suni su makoy na hairam buwa ningsing lagi. Biso, sidi ay koy na khangba ngagtani na. Hemba, hoy ne, basa khangba ngagtani ne. Arun, kari amu pamige, nahan mo kido kaudriba. Hemba, nukladuna. Hausikti natay mo oiraba na trodo. Arun na hairiba wadubu chumjalo. Hairamiba waduga. Wa amadi layre. Asomda, thoy ba. Sana, hozikti nangse aige oire ko. Ado, kaygumba aina nangse namdana chenbadi nate ko. Sana, kaygino da, ado hangide. Thoy ba. Sum hangbani da. Ado, kaygumba nang aina chenbado. Lila drama, haidi, film ki type taga tawnaba, mamanaba singnaga layday ne. Kay haini, ay koy da thokpado, haidi, kentin ginupa aniduna aigi imanaba ko oiramlaba. Aduga, plan ga tawraga chen boirame khalo. Nang engonda sawadra. Sana, sawba kaina, hatokani nang oina.
ꯑꯗꯨꯃꯥꯏ ꯑꯣꯏꯔꯝꯂꯗꯤ ꯊꯣꯏꯊꯣꯏꯕ ꯍꯨꯃꯥꯡ ꯀꯥꯔꯛꯏ ꯃꯊꯃꯣꯏꯗ ꯑꯁ ꯍꯧꯗꯣꯛꯀꯦ ꯈꯟꯕ ꯋꯥꯅꯦ ꯍꯧꯗꯣꯛꯄ ꯌꯥꯔꯔꯣꯏ ꯁꯤꯗꯤ ꯁꯅꯥ ꯗꯥ ꯀꯩꯗꯧꯔꯒꯦ ꯊꯣꯏꯊꯣꯏꯕ ꯍꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯅꯥ ꯑꯗꯨꯒ ꯀꯩꯒꯤ ꯑꯗꯨꯝꯕ ꯋꯥꯍꯪ ꯍꯪꯂꯤꯕ ꯊꯣꯏꯊꯣꯏꯕ ꯁꯨꯝ ꯃꯣꯏꯗꯤ ꯌꯥꯝ ꯇꯧꯅꯩꯗꯅ ꯑꯗꯨꯒꯤ ꯍꯪꯕꯅꯤꯗ ꯁꯅꯥ ꯅꯣꯛꯂꯗꯨꯅ ꯑꯗꯨꯒꯤꯕꯨ ꯑꯩꯗꯤ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯖꯒꯅꯤꯕꯣ ꯊꯣꯏꯊꯣꯏꯕ ꯀꯩꯒꯤ ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯗꯥꯏꯅꯦ ꯁꯅꯥ ꯑꯗꯨꯗꯤ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯗꯣ ꯅꯨꯡꯁꯤꯗꯕ ꯅꯨꯄꯥ ꯑꯣꯏꯗꯤ ꯍꯥꯠꯇꯣꯛꯀꯅꯤ ꯗꯥꯗꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯁꯨ ꯑꯩ ꯗꯥꯗ ꯈꯤꯇꯪꯗꯤ ꯋꯥꯔꯧꯒꯅꯤꯌꯦ ꯊꯣꯏꯊꯣꯏꯕ ꯀꯩꯒꯤ ꯋꯥꯔꯧꯗꯣꯏꯕ ꯁꯅꯥ ꯑꯗꯨꯕꯨꯔꯣ ꯑꯩꯁꯦ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯍꯥꯎ ꯄꯤꯕꯤꯗꯕꯒꯤ ꯊꯣꯏꯊꯣꯏꯕ ꯑꯗꯣ ꯑꯩꯒꯤ ꯑꯦꯛꯖꯥꯝꯁꯦ ꯍꯥꯏꯗꯣꯛꯂꯒ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯂꯩꯀꯣ ꯁꯅꯥ ꯀꯩ ꯁꯔꯄ꯭ꯔꯥꯏꯖꯅꯣꯗ ꯊꯣꯏꯊꯣꯏꯕ ꯁꯔꯄ꯭ꯔꯥꯏꯖꯄꯨ ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯕ꯭ꯔꯥꯅꯦ ꯁꯅꯥ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯗꯣꯔꯤꯅ ꯊꯣꯏꯊꯣꯏꯕ ꯉꯥꯏꯕ ꯇꯥꯕ ꯑꯗꯣ ꯊꯦꯡꯉꯁꯦ ꯇꯨꯝꯅꯕ ꯇꯧꯔꯁꯦ ꯊꯣꯏꯊꯣꯏꯕꯅ ꯁꯅꯥꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ ꯑꯗꯨꯒ ꯁꯅꯥꯕꯨ ꯀꯣꯜꯂꯒ ꯇꯨꯝꯊꯈꯤ ꯁꯅꯥꯁꯨ ꯊꯣꯏꯊꯣꯏꯕꯔꯣꯝꯗ ꯃꯀꯣꯛꯇꯣ ꯄꯩꯅ ꯆꯦꯞꯇꯨꯅ ꯇꯨꯝꯊꯈꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ ꯊꯣꯏꯊꯣꯏꯕꯒꯤ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯅꯈꯤꯕ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯊꯣꯏꯊꯣꯏꯕ ꯃꯁꯥꯗ ꯄꯥꯈꯠꯄ ꯑꯃꯁꯨ ꯐꯥꯎꯔꯛꯂꯦ ꯀꯔꯝꯅ ꯐꯣꯡꯗꯣꯛꯀꯅꯤ ꯈꯟꯕꯗ ꯊꯣꯏꯊꯣꯏꯕ ꯀꯟꯐꯔꯦꯟꯁ ꯀꯣꯜꯗ ꯍꯦꯝꯕ ꯕꯤꯁꯣ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯊꯣꯏꯕ ꯉꯁꯤꯗꯤ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡꯏꯟꯅ ꯑꯩ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯂꯒꯦꯀꯣ ꯕꯤꯁꯣ ꯍꯣꯔꯦꯟꯗꯤ ꯂꯥꯟ ꯑꯃꯗꯤ ꯂꯩꯔꯦꯗꯅ ꯍꯦꯝꯕ ꯂꯩꯔꯦ ꯊꯣꯏꯊꯣꯏꯕ ꯌꯥꯝ ꯀꯥꯔꯟ ꯉꯥꯡꯉꯛꯀꯅꯨꯀꯣ ꯑꯩ ꯁꯣꯝꯗ ꯃꯤꯍꯨꯟꯁꯦ ꯁꯨꯗ꯭ꯔꯤꯕꯅꯦ ꯑꯗꯣ ꯍꯣꯔꯦꯟ ꯄꯨꯡ 11ꯗ ꯊꯦꯡꯅꯔꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯐꯝꯗꯨꯗ ꯑꯩ ꯊꯝꯃꯒꯦꯀꯣ ꯊꯣꯏꯊꯣꯏꯕ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯊꯣꯏꯊꯣꯏꯕ ꯁꯅꯥ ꯀꯩ ꯍꯥꯏꯒꯦꯗ ꯊꯣꯏꯊꯣꯏꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯄꯤꯒꯦ ꯍꯥꯏꯕꯗꯣ ꯉꯁꯤꯅꯦ ꯑꯩꯅ ꯄꯤꯗꯧꯔꯤꯕ ꯁꯔꯄ꯭ꯔꯥꯏꯖꯁꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯁꯨꯅꯤꯗꯁꯨ ꯍꯥꯏꯈꯣ ꯐ꯭ꯔꯦꯟꯁ ꯀꯦꯐꯦꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯄꯨꯡ 11ꯗ ꯁꯅꯥ ꯁꯔꯄ꯭ꯔꯥꯏꯖꯇ ꯃꯥꯗꯤ ꯀꯩꯒꯤ ꯊꯣꯏꯊꯣꯏꯕ ꯃꯈꯣꯏꯁꯨ ꯌꯥꯎꯗꯣꯏꯅꯦ ꯑꯔꯨꯟꯁꯨ ꯌꯥꯎꯗꯣꯏꯅꯦ ꯑꯩ ꯑꯔꯨꯟꯗꯣ ꯂꯣꯏꯁꯟꯅꯕ ꯍꯥꯏꯔꯨꯒꯦ ꯅꯪꯁꯨ ꯂꯣꯏꯁꯜꯂꯣ ꯑꯃꯨꯛ ꯊꯦꯡꯈꯤꯅꯤꯀꯣ ꯁꯅꯥ ꯊꯣꯏꯊꯣꯏꯕ ꯑꯔꯨꯟꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯑꯁꯨꯝꯅ ꯍꯥꯏꯅꯕ ꯃꯇꯝ ꯌꯧꯔꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯐ꯭ꯔꯦꯟꯁ ꯀꯦꯐꯦꯗ ꯂꯥꯛꯂꯝꯃꯤ ꯀꯦꯐꯦ ꯃꯅꯨꯡ ꯆꯪꯂꯛꯄꯗ ꯀꯥ ꯑꯗꯨ ꯄꯨꯡꯃꯝꯃꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯊꯣꯏꯕ ꯑꯔꯨꯟ ꯁꯅꯥ ꯁꯨꯅꯤ ꯑꯩꯅ ꯉꯁꯤ ꯅꯈꯣꯏꯗ ꯄꯤꯒꯗꯧꯔꯤꯕ ꯁꯔꯄ꯭ꯔꯥꯏꯖꯁꯦ ꯎꯔꯒ ꯅꯈꯣꯏꯅ ꯀꯔꯤ ꯐꯥꯎꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯁꯔꯄ꯭राꯏꯖꯁꯦ ꯎꯕꯗ ꯅꯈꯣꯏ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕꯁꯨ ꯌꯥꯏ ꯕꯠ ꯑꯦꯅꯤꯋꯦ ꯗꯤꯁ ꯏꯁ ꯃꯥꯏ ꯁꯔꯄ꯭ꯔꯥꯏꯖ ꯇꯨ ꯌꯨ ꯑꯣꯜ ꯊꯣꯏꯊꯣꯏꯕꯅ ꯈꯨꯕꯥꯛ 3 ꯂꯛꯈꯨꯏ ꯃꯝꯗꯨꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯣ ꯃꯩ ꯉꯥꯜꯂꯛꯏ ꯈꯔ ꯂꯥꯞꯇꯛꯅ ꯍꯦꯝꯕ ꯑꯃꯗꯤ ꯕꯤꯁꯣ ꯐꯝꯕꯗꯨ ꯎꯔꯛꯂꯦ ꯁꯅꯥ ꯗꯥ ꯀꯩꯅꯣ ꯁꯔꯄ꯭ꯔꯥꯏꯖ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯌꯥꯎꯔꯤꯁꯦ ꯑꯔꯨꯟ ꯅꯈꯣꯏ ꯑꯅꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯇꯥꯃꯣ ꯊꯣꯏꯊꯣꯏꯕꯅ ꯃꯔꯛ ꯊꯠꯂꯛꯏ ꯑꯩꯅ ꯁꯔꯄ꯭ꯔꯥꯏꯖ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯑꯅꯤꯁꯤꯅꯤ ꯑꯔꯨꯟ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯑꯩꯅ ꯅꯣꯡꯃ ꯅꯉꯣꯟꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ 2 ꯂꯩ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯃꯇꯝꯗꯨꯗ ꯅꯪꯅ ꯈꯪꯅꯒꯦ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯈꯤꯗꯕꯗꯣ ꯃꯈꯣꯏ ꯑꯅꯤꯁꯤꯅꯤ ꯑꯔꯨꯟ ꯉꯛꯅ ꯀꯩꯅꯣ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯅ ꯍꯦꯝꯕ ꯊꯣꯔꯛꯂꯒ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯅꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯌꯥꯝ ꯇꯝꯊꯤꯕ ꯑꯃꯒꯤ ꯁꯛꯂꯣꯟ ꯑꯃ ꯑꯣꯏꯅ ꯎꯏ ꯍꯥꯏꯕ ꯍꯣꯏ ꯎꯐꯝꯁꯨ ꯊꯣꯛꯑꯦ ꯃꯔꯝ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯍꯦꯟꯅ ꯈꯪꯂꯕꯅꯤ ꯕꯤꯁꯣ ꯃꯣꯃꯣ ꯅꯣꯛꯂꯒ ꯉꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯅꯈꯣꯏꯕꯨ ꯀꯧꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯅꯤꯗ ꯅꯈꯣꯏꯅ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯂꯩꯔꯝꯂꯕꯁꯨ ꯀꯥꯎꯊꯣꯛꯂꯣ ꯍꯥꯏꯕꯒꯤꯗꯃꯛꯇꯅꯤ ꯁꯅꯥ ꯁꯥꯎꯅ ꯀꯃꯥꯏꯅ ꯀꯥꯎꯗꯣꯏꯅꯣ ꯅꯨꯃꯤꯠꯇꯨꯗ ꯅꯈꯣꯏꯅ ꯇꯧꯈꯤꯕꯗꯣ ꯗꯥ ꯑꯩ ꯅꯪꯕꯨꯁꯨ ꯋꯥꯔꯧꯏ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯔꯨꯗꯦ ꯊꯣꯏꯊꯣꯏꯕ ꯁꯅꯥ ꯀꯅꯥꯒꯤ ꯁꯅꯥ ꯀꯧꯔꯛꯀꯅꯣ ꯅꯪ ꯑꯩꯉꯣꯟꯗ ꯊꯣꯏꯊꯣꯏꯕ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯩꯈꯤ ꯁꯅꯥ
Kaigi naru lukthaduna leiriba asukuiba matam siminamlaga nongmadana aingonda hangkiba wahangdo aina chingnakibane aduga pumnamak namthak hemba sana nangna saurido chumme safom thoe ado haujikti pumnamak haukhre nangsu asawbada fatharo sana aigi punsida amuba kali amat aibane dana harau harau na college karamba adusu nakoina maram moiraga haujik thokli base thokibane masi pumnamak ki haurak famdi nakoine aina nakoi bu warawi kablai thoithoiba sana na kappa adu ubada sana ki manakta changlaktuna sana dalan khre nang kapano sana lan khre hairagi habro sibu phagiro sitai bangne liladra manatiye biso chumme nangna sawba adubu aikhoina tawkhibadudi marup amabu kannaba tawkhibane sana oh marup kannaba nakhoina mi amagi punsida sanaba aigi punside kari aidi nupini themaga yani siro hemba sana please asabodo amta fathawo se mayam so adum leptuna leire adu saruk fazana phamlaga wari sase sana ai nakhoi gi wari do taningde ai chatlage arun suni nakhoi ni lehokidra ai ti chatlani thoithoibana sana gi makhut adu fai tapna hairaki sana sana makhong thangba ngamde thoithoibana namthak tawbi haibagidamak mapi lepa leitana sinthari arun amadi suni wahi ama fau haidana lepli thoithoibana sanabu bakhut samduna puraga famthali sana nangna dada sawbodo sawo adu nang aina nangbu namthak tawbagi wari adu tangdi taraga chalo chatke hairasu sana phare haigadabdo hairo ai tarage biso arun leptuna adum leiradoiro lao nakoi ani sufamo hemba sana nangi dase marai bak yam thibane ngasi ekhoina tinariba sisu condition amada tinabane sana ngakna kari condition hemba ekhoi ahumse college tamikan deki loina rakpane yam luna sutine amana amasu thadokna de adubu punsi haibase angakpane supnagi nupi ama khakna nangi dase angawba ama ohenkibane arun nangdi khanglamgani da khangdrane arun ngakna karambano khangdre hemba thoithoibana college karing ai matam 4th semester da nakhoi dana back chakiba nang ningsingbra arun ningsinge matam da ekhoi tamoje lairiksu kaya pade matam ayambada machi machi ungduna lay kaubasu tade chaba thakpa ma kem changde ahingda thengna dum halai ima hoina tumkhrakanda hanglurabasu kem khumamde tumina dum tumki hemba pirang ihawna matamadudane aina nayamba bu fukibado kaudana lehauradaba warini mapoksimagi matamada thoithoiba second semester kaba matamne mahakna kanagumbe amabu ihan hana nungsiba fawkiba thoithoibana nupi adubu yam nungsijaki yamna suluna tawjabane adubu matamna kana sungairamdabagum tapna asum hawkibana aikhoina 4th semester karakpa matamda nupi ado kainaki makhoi ani kainani haiba aikhoina thajakide aikhoida nate college aduda tamliba kana amatana su thajakide matam adudane thoithoibana ngauchena kibado naduna leikibado arun marak thalage ado da hoidi ado matamdo yumda nongmata lakide atai mamanaba ayamba loina lae adukluna tinaraga da hoina laktrina kaige hemba aikhoina laktabagi maram haina kiba amakhakki laktabane arun haina kiba wana hena lubra matamduda aikoi tamoda thokibado nakhoida thoklade hemba thoiba nangonda thokibado aina traga bisoda thokpoiradi nahak aikoi bu unaba lakadra thoiba laoi biso arun marup haibasidi tinaba chaminaba koiba chatminaba adu ngaktana marup nate nakhoida aikoi ani lakte haiduna aikoi ani asengba marup nate haibadi nang langani aikoi na haina kiba wado ngakpagi damak laktabane wado kasu nate aikoi na tinaba horokpada hembana aikoi MSc loidri fawba
amana amagi yumda changnadabi tinasi haiki aduga yumda changnarasu MSc loiraga changnaba haina hembana adu haibagidamak thoibana adudi ekhoina tawriba honor subject singse tongan tongana tawse hairaki ngasi phawba ekhoi ahumna madu ngakna chatli Arun kaigumba tamo lekhidaba thokladi nakhoi changa oidra yumda Biso changa kani Arun karigi changak toiba matamdudana Biso Pallamagi makhada khakhiba sambalne tangai fadrabadi sidokpa tabane sambalado Arun nakhoi ge khutina se yaine ko sirakanda tang yumda changnaba angakpani nakhoi ge wakhal sisu Hemba thoiba se wakhal waba yadabane wakhal hek wabaga wanthabane sorju fungatbane nakhoi imungna sigi pause khanglamoi khangbrani noiba Arun tumina leiki Hemba karigi tumina leiriba hojikte Sana pakatna Dabo Dadi engonda nongbata khanghandena Thoithoibada onsinduna Da engonda haidridi kaige Thoithoiba maru lukthaduna adum lei Hemba mafam asimaktadane aina thoibabu aigi khut asina phukiba Kaishu leitabe amagidamak mahakna sirage khalli haibagidamak mafam asimaktadane thoibana kaplambadagi khanghaudana wanthakiba thoiba hojik wakhal waba yadrabane hek wabaga sor fungatlaga wanthaba hobane Sana nangna nangi dada sawbado sawrano aikhoina thangkiba khongthangado nangi punsibu manghange natraga nangbu kaisu leitana khanbagi nate aduga thokiba thodok aduda thoithoibagi maralsu leite lalibadi aiga bisogane thoithoibana phone taraklaga wari do tamlakpa numit adudagi aikhoina nangbu senaba horakpane aduga amaromda marup ama oina thoibada thokiba thodok ado amuk hana thoktanaba ai amadi bisona tawkiba thorang ngaktane thoithoibana di yakidabane adubu pirang ihauna marup amagi mamangda kapna magi awaba wari do lirambadagi wanthakiba wakhal nungaitaba khanba yakidaba madu mayamdo karamna marup oiba ekoina yengduna leiba ngamdoino thoithoiba hojikti nangi nupa oire adubu mahase ekhoigidi thawaidagi suhena nungsiba marupne ekhoisu khange ekhoina thangkiba khongthang ado lali haiba adubu sana nangi khongthang de kadomdano ekhoina fana lankiba yawrasu marup amabu nungsibagi ekhoina lepkiba khongpham aduna aranba khongpham oirasu nangna di thoithoibagi damak khongpham lengdana lepiu ko sintharamba pirang taithoraki Arun Sana Suni wa amata kangde tumina loina le Thoithoiba haugatladuna Sanagi manakta changraki tapna hairaki Sana khanghaudana thoithoibada konsilli Dagi thajaba amma mangbagi mi khudingmak lana ubadi langaniye dubu da ai dagi damak khongpham lengdana lepkaniye Biso nokladuna Ekhoi mayam leikai se kawrabo Sana noklaga Kawdena Ado aidi kem khanbide Suni punsida marup oibase ya maru oiko marup na marup su hatli marup na marup pusu kalli aduga da hoina canteen da tawkhibadudi as yam kizaye Biso ihe aidi kawbu kawe aina nangonda khupang thakhibado nang aibu warau nuko tawda yadabai tawkhibane Suni warau dreda ado as nadi nai he asengba hemba ado thoiba aiga bisogadi luhongbasu yawa fangde chakawbasu yawa fangde kai numita chakawdoino thoithoiba sanada hangkige Biso nokladuna nupigi permission yai hangbiyu Sana hayeng hekta charase dudi Suni nang suni ko mayam nokladuna amana amada chamthoknaduna lana khanaramba singado hojikti anawbu punsi amaga loinana harau tayamna dinakre